Good morning, ma'am. Punamak. Yai Pravanu made Asida, ma'am, Puna, Bisnupur Kopum Lambi, Chalaga, Laimatol, Mapam Yora Matunda, Joujangtek Yoraga, Dolang Chiru Village, Sangai Poraga, Kangal Poraga, Tupul Powdoraga, Kaitelman Bipova, Terminashi, Haiba, Kangan Waising, Takasakiva, exploring Manipugi, social media, YouTube, Instagram, Amadi Facebook, Adumba, platforms in Adu Takasakiva, Kangan Waising, Kangbiraga. Tongan mesin pam dalai biba gari makal amak natana tongan ba gari sing Bullet, Yamaha Re, Vespa, Pulsar, Yamaha RX 100 na sing ba gari sing makal suna yauraga sat kadaw diba lambi aduma Tupul turel amadi Laimatol turel gi ani dugi marakta le diba singon pareng adu da tariba khul sing da pareng athogi program ni aduga kana gumba section khara dagi amuk akoi kanggu sina petrol gi gari gi thau na singba yam manghale gari gi thau na singba yam tanghale haiba silnaw singsu dum yawi rakani adu gi thau tangkhatpa aduga thau gi mangan ba kholan ba mayam aduna thau sungdana ba arap ta haina jarge aduna masa na self finance taraga masa na breakfast punaraga masa na chana thangna ba punama yomna raga punaraga chalaga mafam chaba ma da pulap khaminaraga chatka doriba journey asigi trip asigi wari punama purun lak sake Yamaha ahum lang ora gari shoot sidi Yamaha ngai do sida ka yogi do wa akhoi je Tupul yoraga Tupul lagi son tingkai sa pe lambi leibra leite bo sidi phorok ta ka bu do adu si bang ga la na amuka Lamdangmei chiru shiroi check post le gam ngani adu nan su chiru pinta ko none sida chiru pin ani dang oi ba Joujangtek ki awang pang na zatliba lambi asida ingna chikna taru tanan na lairiba Dolang Chiru ki khul adu miyamna su ubikre khul asikak natna lambi paring asida lairiba khul sing yamna taru tanan ba oire Dolang Chiru ki khul adumak Chiru phurup na khundaba khulne upal wapal mayon chongba matam amasung napi na pumsang changba matam dana hena mafam asigi masak machu thokani Bisnupur Joujangtek amasung Joujangtek tagi Imphal jiribam lambi gi Tupul tareba lambi asimak ningthi jana black topping tawrabana lambi asida asat pasingda yamna khudong chaba ohenle Manipur ima gi mahausa gi leijarakba phajaba ningthi jaba mafam kaya ama miyamda hunba ngamjaba masimak laibak phabane mobile telecommunication da natana lambi thongi phibam pharakpana ching amasung tamgi mari chachin hanbada mateng pange ingna chikna lairiba Dolang Chiru phawduna asumak laklaga Shangji Lamdangmei Longjangna chingba khul phawraga Tupul tarakpa lambi asigi nongpok lomda lairiba singsang asina miyamna ikhang khangnaraba tingkai khulen amasung khoirok khulni khulsing adumaksu ningthijana uba phangi Manipur Kingdom da maidingu chalambana 1554 gi matam aduaida Chiru singda lal taurambagi aiva record sing lairi amasung Maharaja Garibaniwas ki matamda walking gi kunithoni panbada nungsai Chiru khulda lal tasalami haiba gi record sing lairi 2011 gi census of India gi matung inna Chiru phurup ki mi masing ase 8599 khaktamak oikhe masina masi oikhraga khongsat asimak Tupul phawdok laga kaithal manbiromda laklasi haina lepna khiba khongsat ni adubu Dolang Chiru da ngahak khamduna potharingaida kadom gino khangdaba wakhal amana hujik maki oina Imphal ga khwaidagi naknaba railway station oiriba khongsang da chatlurasi haina warepnare maram adumakna khongsang gidamak khongsat asi Tupul dagi maikai hongba tari Imphal jiribam lambi National Highway 37 asimak lambi pakthokpa amasung yamna kanna semkat sagatpa tawribana ufulna pungmam mamba lambi oiri railway station gi video amasung yum maikai pangna rengpang lomdagi khopum lambi romda laklaga irang turel landona lakhibagi wari mathangi video da puduna laksake
ꯑꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯨꯝꯕ ꯃꯐꯝꯁꯤꯡꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯏꯊꯣꯛꯅꯤꯡꯗꯦ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯥꯏꯟꯕꯣꯔꯗ ꯊꯥꯔꯤ ꯆꯔꯣꯏ ꯈꯨꯜ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯨꯄꯨꯜ ꯐꯥꯎꯕꯒꯤ ꯂꯝꯕꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯂꯝꯕꯤꯁꯤꯅ ꯂꯝꯕꯤ ꯑꯁꯤꯃꯛꯁꯨ ꯑꯗꯨꯝ ꯐꯕ ꯂꯝꯕꯤ ꯑꯗꯨꯝ ꯑꯣꯏꯔꯤ ꯖꯧꯖꯥꯡꯇꯦꯛꯇꯒꯤꯅ ꯇꯨꯄꯨꯜ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯃ ꯌꯥꯝꯅ ꯐꯕ ꯂꯝꯕꯤ ꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯄꯨꯜꯗ ꯆꯠꯀꯗꯕ ꯅꯣꯅꯦ ꯆꯠꯀꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯁꯥꯏꯠꯇꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯁꯣꯝ ꯅꯥꯀꯟ ꯖꯧꯖꯥꯡꯇꯦꯛ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯆꯠꯇꯨꯅ ꯌꯥꯝ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯅꯤ ꯍꯥꯏꯕ ꯌꯥꯏ ꯂꯐꯨ ꯁꯦꯝꯃꯦ ꯀꯣꯝꯂꯥꯒꯨꯝꯕ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯐꯨꯒ